Hello ma'am, ngasi video sidi aina Diwali su ningol chakouba su yore aina kara mamangda aina yum kai kang sengdokchaba video namjabane bako aduga aina edit tawbasiga thengkraba chap chana matam duga thagatpa ngamjahwdre waro binu ma'am sum support tawbiu ko aise video su yam kai da nambase ngamdre ado nam loraga mo edit sa tawthokpase ngamdre edit haizabai wani asum matamje changhibane bako akop atai sum yengjalakpada aduna ne Tawaina, iti tawbase yam ware bako aduna ma'am ngasi oina thangatjare aina ado ma'am Diwali gi blog so hapakani ningol chakouba so hapakani mathang sum hapjarake ma'am sum yengbiu ngaibiramo support tawbiu ko Ma'am hojik sana toibiu gi hipagi dressing se sise hana sengdokche tawbani adugo sigi bottle ma'am lotion ma'am thamise sum upon paisal lidana se kantok na phasana thamge aduga ma'am se minjen se phasana sengdokche aduga smile loire smile aduga ma'am hoji ai kamom sengdokani ai ka sina smaina ina pisang se fiang kokta ki loina smaina phamung do ina thamme ba ko lo kholo se ina to se nungai na ba ina se fiang kokta lei ba khangkop mayam si su amta upon yam change aduna amta kantho ga phasana thamge se chu se tora ke phasana chingthora aga se lei na sit pa do nungai te ko aduga mayam asi ko dress ke minjel se hana sengdokhi ge do go dress mom sengdokge do mathang ai ge room se mom loishala age ba ko Gorgeous sengdokchaba lore habsi amo asiga khangop ma'am leiba ma'am se loina puthora age adura fiang ko se puching thora aga wise si tora age tawbane bako karagi ngamde asigana fiang ko se leishan pasiga ko aduna ma'am ai puthora age sumaina to sengdokge phasana se lekang sengdokhi ge chingtora ingai siga lekang ka puna magloina sengdo ani video de hapchara aroi ke video su yam sangrani muko adoga son ka de musi to khre ba ko ji ai ka mu amu mirang sengthoi bani abudi lai banate sum khara khara lai badu ne ba ko
ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯤꯅ ꯐꯤꯁꯤꯡꯁꯦ ꯐꯖꯅ ꯇꯥꯁꯜꯂꯒ ꯁꯨꯃꯥꯏꯅ ꯐꯖꯅ ꯊꯝꯒꯦ ꯅꯠꯇ꯭ꯔꯗꯤ ꯃꯊꯛꯇ ꯑꯃꯨꯛ ꯇꯥꯔꯛꯇꯅ ꯐꯤꯁꯦ ꯑꯃꯨꯛ ꯁꯨꯅꯕꯒꯤ ꯃꯊꯧ ꯇꯥꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯕꯦꯗꯁꯤꯠꯁꯦ ꯍꯥꯏꯒꯠꯂꯛꯑꯒ ꯁꯨꯃꯥꯏꯅ ꯂꯣꯏ ꯀꯨꯞꯁꯜꯂꯒ ꯊꯝꯃꯦꯕꯀꯣ ꯈꯣꯡꯎꯞꯁꯤꯁꯨ ꯎꯞꯅꯗꯕꯒꯤ ꯁꯨꯝ ꯊꯝꯕꯒꯤꯀꯣ ꯎꯐꯨꯟ ꯋꯥꯏꯐꯨꯟ ꯌꯥꯝ ꯄꯥꯏꯁꯜꯂꯦ ꯃꯗꯨꯅ ꯐꯤ ꯑꯃ ꯄꯥꯏꯔꯒ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯟꯊꯣꯛꯑꯦ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯨꯃꯥꯏꯅ
ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯈꯪꯒꯣꯛ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯕꯣꯛꯁꯁꯤꯡꯁꯦ ꯍꯥꯟꯅ ꯃꯈꯥꯗ ꯕꯣꯛꯁ ꯌꯥꯎꯕꯉꯩ ꯂꯣꯏꯅ ꯊꯝꯃꯒꯦ ꯃꯈꯥꯗꯀꯣ ꯃꯊꯪ ꯑꯗꯨ ꯂꯣꯏꯔꯒ ꯈꯪꯒꯣꯛꯁꯤꯡꯁꯦ ꯐꯖꯅ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯑꯁꯨꯃꯥꯏꯅ ꯈꯣꯡꯎꯞꯁꯤꯡꯁꯦ ꯐꯖꯅ ꯊꯝꯃꯦ ꯀꯟꯊꯣꯛꯑꯕꯅꯤꯅ ꯌꯦꯡꯕꯗꯁꯨ ꯁꯤꯠ ꯅꯥꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯐꯤꯌꯥꯟꯀꯣꯛꯇ ꯌꯥꯟꯁꯤꯟꯈꯤꯒꯦꯕꯀꯣ ꯑꯁꯤꯒꯤ ꯐꯤꯌꯥꯟꯀꯣꯛꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯁꯤꯡꯒꯜꯅꯦꯕ ꯑꯩ ꯅꯨꯄꯥꯅ ꯃꯥꯒꯤ ꯌꯥꯟꯖꯔꯝꯕꯩꯅꯦ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯑꯃꯤꯅ ꯑꯩꯒꯤ ꯑꯃꯨꯛ ꯑꯣꯏꯔꯦ ꯐꯔꯅꯤꯆꯔꯁꯨ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤꯅꯀꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯉꯥꯛꯇ ꯁꯨꯝ ꯌꯥꯟꯖꯔꯦ ꯃꯥꯒꯤꯅ ꯑꯁꯣꯝꯗ ꯊꯝꯈ꯭ꯔꯦꯕꯀꯣ ꯃꯃꯥꯁꯨ ꯑꯩ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯀꯨꯏꯍꯧꯗꯕꯤꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯗꯁꯥ ꯑꯆꯧꯕ ꯑꯃ ꯇꯥꯁꯜꯂꯦ ꯑꯗꯨꯅ ꯑꯋꯨꯟꯄꯣꯠ ꯄꯤꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅꯁꯨ ꯑꯩ ꯀꯔꯤꯝ ꯄꯟꯖꯔꯨꯗꯦ ꯑꯗꯨ ꯃꯇꯝꯗꯣ ꯂꯧꯈꯠꯇ꯭ꯔꯦꯕꯀꯣ ꯂꯧꯈꯠꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯁꯨ ꯄꯜꯂꯨꯗꯦꯕꯀꯣ ꯑꯆꯧꯕ ꯗꯁꯥ ꯇꯥꯈꯤꯕꯅꯤꯅ ꯄꯣꯠꯇꯣ ꯉꯝꯀꯥꯟꯗ ꯄꯤꯖꯔꯛꯁꯅꯨ ꯍꯥꯏꯅ ꯐꯔꯅꯤꯆꯔꯅ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯂꯩꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯦꯕꯀꯣ ꯃꯇꯝ ꯌꯦꯡꯉ ꯁꯨꯝ ꯄꯤꯖꯔꯛꯑꯁꯅꯨ ꯍꯥꯏꯅꯀꯣ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯜꯂꯒ ꯑꯃꯨꯛ ꯃꯃꯥ ꯍꯣꯏ ꯑꯃꯨꯛ ꯀꯣꯛ ꯁꯥꯅꯤ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯃꯥꯇ ꯅꯥꯕ ꯐꯁꯅꯨ ꯍꯥꯏꯅ ꯑꯁꯤꯅꯦ ꯑꯩꯅ ꯈꯟꯖꯔꯤꯁꯦꯀꯣ ꯃꯃꯥꯁꯨ ꯃꯆꯥꯅꯤꯅ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯤꯃꯤ ꯑꯩꯁꯨ ꯏꯀꯥꯏꯔꯝꯒꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯅ ꯃꯇꯧꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯩꯁꯨ ꯁꯨꯡꯀꯟ ꯄꯟꯖꯔꯨꯗꯦꯕꯀꯣ ꯎꯄꯥꯏ ꯂꯩꯇꯦ ꯃꯇꯝꯅꯅꯤꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯀꯔꯤꯝ ꯈꯟꯖꯔꯨꯗꯦ ꯑꯩꯒꯤꯁꯨ ꯑꯐꯕ ꯃꯇꯝ ꯂꯥꯛꯆꯁꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯐꯅ ꯈꯟꯗꯣꯛꯑꯒ ꯂꯩꯖꯔꯤꯕ ꯃꯌꯥꯝꯁꯤꯗ ꯄꯦꯟꯊꯣꯛꯆꯕ ꯑꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯁꯤꯒꯨꯝꯕꯁꯤꯒꯁꯨ ꯀꯜꯂꯛꯎꯗꯅꯀꯣ ꯀꯔꯤꯝ ꯅꯠꯇꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕꯀꯣ ꯃꯌꯥꯝ ꯐꯤ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩ ꯀꯥꯗ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯅꯤꯁꯦ ꯑꯁꯤꯁꯦ ꯑꯃꯨꯛ ꯅꯥꯟꯊꯣꯛꯇꯅ ꯑꯃꯨꯛ ꯂꯣꯏꯁꯟꯈꯤꯒꯦꯕꯀꯣ ꯂꯣꯏꯁꯜꯂꯛꯇꯣꯔꯦ ꯂꯣꯏꯁꯟꯕꯩ ꯂꯣꯏꯕ ꯅꯥꯏꯗꯦꯀꯣ ꯂꯣꯏꯁꯜꯂꯛꯑꯗꯤ ꯍꯧꯔꯛꯑꯗꯤꯀꯣ ꯁꯤꯠꯄ ꯁꯦꯡꯕ ꯁꯨꯝ ꯑꯃ ꯊꯣꯔꯛꯏ
ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯀꯥꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯁꯤꯠ ꯅꯥꯜꯂꯦ ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯋꯥꯈꯜꯒꯁꯦꯀꯣ ꯌꯥꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯐꯤꯁꯤꯡꯁꯨ ꯁꯨꯃꯥꯏꯅ ꯐꯖꯅ ꯊꯝꯃꯦ ꯔꯤꯡ ꯂꯥꯏꯠꯁꯦ ꯀꯥꯔꯛꯁꯦ ꯅꯝꯖꯟꯈ꯭ꯔꯦ ꯒꯣꯗ꯭ꯔꯦꯖꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯦꯕꯀꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯇꯦꯕꯜꯁꯤꯗ ꯂꯣꯏꯁꯤꯟꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯇꯦ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯊꯝꯗꯕꯅꯤꯅ ꯑꯗꯨ ꯂꯣꯏꯔꯒ ꯐꯦꯟ ꯃꯈꯣꯡꯁꯤꯁꯨ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯁꯦꯡꯗꯣꯛꯆꯔꯦ ꯇꯩꯊꯣꯛꯆꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯁꯤꯒ ꯆꯤꯌꯔꯁꯤꯡ ꯂꯣꯏꯁꯤꯟꯈꯤꯕꯗꯣ ꯁꯤꯒ ꯂꯩꯖꯔꯦ ꯍꯧꯖꯤꯛ ꯑꯩ ꯃꯄꯥꯟꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯒ꯭ꯔꯤꯜꯁꯤꯡ ꯊꯣꯡꯁꯤꯡ ꯈꯔ ꯀꯣꯂꯤꯟ ꯀꯥꯞꯄꯒ ꯑꯗꯨꯃꯥꯏꯅ ꯇꯩꯊꯣꯛꯀꯦ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯇꯩꯊꯣꯛꯏꯕꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯀꯥ 2 ꯂꯣꯏꯔꯦ ꯆꯥꯛꯈꯨꯝꯁꯨ ꯃꯤꯔꯥꯡ ꯁꯦꯡꯗꯣꯛꯇꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯂꯥꯏ ꯀꯥꯗꯁꯨ ꯁꯦꯡꯗꯣꯛꯇꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯡꯅꯥꯎꯁꯤꯡꯇ ꯉꯥꯏꯔꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝ ꯗꯤꯋꯥꯂꯤꯒꯤ ꯕ꯭ꯂꯣꯛꯁꯨ ꯑꯩ ꯁꯣꯏꯗꯅ ꯅꯝꯖꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯃꯊꯪ ꯁꯨꯝ ꯃꯇꯝꯅ ꯂꯣꯏꯈ꯭ꯔꯁꯨ ꯕ꯭ꯂꯣꯛꯇꯤ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯦꯕꯀꯣ ꯆꯞ ꯆꯥꯅ ꯊꯥꯡꯒꯠꯀꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯉꯝꯖꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯊꯣꯡꯅꯥꯎ ꯁꯨꯃꯥꯏꯅ ꯁꯦꯡꯗꯣꯛꯑꯒ ꯋꯥꯁꯜꯂꯛꯑꯦꯕꯀꯣ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨ ꯂꯣꯏꯔꯒ ꯋꯥꯏ ꯂꯣꯏ ꯇꯩꯊꯣꯛꯑꯅꯤ ꯀꯥꯁꯦ ꯃꯃꯥꯡꯗꯗꯤ ꯏꯔꯥꯡꯁꯨ ꯌꯥꯝ ꯀꯟꯕꯅꯤꯅ ꯗꯤꯋꯥꯂꯤꯁꯨ ꯐꯖꯅ ꯀꯦꯟꯗꯜꯁꯤꯡ ꯊꯥꯟꯅ ꯈꯣꯠꯅ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯦ ꯄꯨꯔꯥ ꯄꯨꯡꯃꯝ ꯃꯝꯃꯒ ꯌꯥꯝ ꯗꯤꯋꯥꯂꯤꯒ ꯃꯥꯟꯗꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯥꯏꯅ ꯁꯨꯝ ꯇꯧꯅꯗꯣꯔꯤ ꯑꯗꯨꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯑꯒ ꯄꯥꯡꯊꯣꯛꯇꯕꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯅ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣꯕꯀꯣ ꯑꯩꯁꯨ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ